ब्रेक की मतुंग दा मयामबो अमुक हन्ना तराम नौक्सरी हौजे अमुक लांथोक्चरी हलो ताबिनिंगबा लाइव फोनिंग प्रोग्राम गी थौरम असिदा सिजिनजरीबा अखोइगी मोबाइल नंबर 7630944377 नंबर अमुक्तंग हन्ना निंगसिंगजगे 7630944377 नंबर असिदा कॉल तौबिरक्तुना अदोमगी अपांबै सै खनबियु ngasiगी अहानबा कॉलर लौखजरी हेलो हेलो इसागी मिंग लाइफम हाइबियु मैं मई पासो पाथो लाए रावो मना तिगी जमगे तराम नौक्सरी अजेम मतम कुइरबगी तुंगदा ngasi थेंगनजबा याम नुंगाइजे साइ सिंग जाबिरबो मैं ताजे करी मथेल होनबिरगे मैं ngasi je thogin thong ama pangan याम हावबो मथेनी को मैं हावबदी हावबो मथे में तो कोविड से कनादा नक्ने जो पॉजिटिव नक्ने जो लेबनिना अखोइ नोनदे यावबनिना मकान थोकन लेबगे कितन वा भी ओय होय मयाम से हौजिकपुदी लोय वानरी को अदुबो वखन से खजिक्तंग नुंगाइना खंदोकपसु तमसे हाइबदी वखन से हेनो वाछलगदी अखोइदसु लैना से जाजात पोलकदुइनेबको थागचरी अदो करम बेसै तासिगे वखन खरा नुंगाइननबा नेमा ताबिनिंग इसेजे मान फिल्म की आरके नंदेश्वरी सदानंदगना सको इसेगो अदो ताजगे ने इसे हो परी तो थकत करीरो सबै काउथोगर इसे दि पांजे इसे ने ngasi फोन जो फंगतोखि इसे थकत बाय तारे सदानंदगा अफाउगा आरके नंदेश्वरीगा सकपैसै थवाई ओइबा पामुबसे ओइदोइनी मानजे फिल्मगे नेम ताबिनिंग वगै अमबो ngasi di रेडियो डायमंड रेडियो ताबिनि मा पुल ताबिनि ताबिनि हप्ता ओइदिनसि थागचरी अजेम याम फजबा इसे मंगसिगे अहानबा कॉलर ओइना खनबिरकपा इसे से मते मंगंगो ना हाइजनिंग बने दुबु इसे मेक्सी खंगद्रमनिना इसे ngंगो दे हाइजररोइगे खुदोल तमजगे सदानंदा अमदी अफाउ लोइनना आरके नंदेश्वरी अपुनबगी खोंजेलदा ब्रजेंद्रो वाहेंग जाना सैरेंबा गोपीना सैरांबैसै खुदोल तमजरी तामिनसी Shiba ho isanau ho isanau Shiva
ꯅꯨꯡꯁꯤꯒꯤ ꯐꯝꯕꯥꯛꯊꯛꯁꯤꯗ ꯁꯥꯃꯤꯟꯅꯁꯤ ꯖꯒꯣꯏ ꯍꯔꯥꯎꯅ ꯋꯥꯁꯛꯄꯗꯣꯝ ꯂꯣꯝꯅ ꯋꯥꯈꯜ ꯂꯝꯐꯩ ꯆꯠꯇ ꯂꯩꯍꯟꯅꯤꯡꯂꯦ ꯏꯅꯥꯛꯇ ꯑꯣ ꯏꯁꯥꯅꯧ ꯑꯣ ꯏꯁꯥꯅꯧ ꯊꯋꯥꯏ ꯑꯣꯏꯕꯤ ꯄꯥꯝꯃꯨꯕꯤ ꯅꯪꯕꯨ ꯂꯦꯞꯂꯤ ꯅꯪꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯌꯥꯋꯥꯕꯨ ꯁꯦꯡꯅꯁꯤꯕ ꯑꯣ ꯏꯁꯥꯅꯧ ꯑꯣ ꯏꯁꯥꯅꯧ Hello. Hello, good evening, madam. Good evening. Ming Leifam haibiu. Madam, I want to go, mama. If I want to make a kind of idea, na shona basunani, madam. Taram noksari, sir. Ngasi karam besay tabining balay bi haibiu. Madam, panda mama da har film de degi kinedi kuman sakpa parikha loire wai sangle har film adi de madam taje ge na tawja fani madam. Hoi tamina si khanbiri bi isay. Ado isay si kana kana tamina gani. Madam, akogi kitang mawa pang na hapsar kitang sarate. Haibiu. Akogi kongbo se kon degi dirise morang tem adu passport de jama game ade camera ma adu akogi yugan di adegi nongkong mangon jaw akogi nanda wang kemsa adu akogi yom swai degi chani samra adu ahibam titen adu tano maru la sing adu akogi hawan ibo chawana namon khojin sin degi sim hapse daga youtube ama de live sing de legi ba ponam ka tami ge mera Hoi. Ado isay se Kennedy khumandagi di ta daw lere do sargi khonjel dagi su mateng matanga ngangthokpiramagadi taribasingna yam nungai bo oini na khanjai. Kari lebige. Madam, isay di ang napamsi adu masing ngasi di yang me khudong jabi me kitang khudong jar hayeng patung pangwa sana ngamjere ge madam. Hoi. Kaisu kaiba laite. Sai sing di hona birabo. Madam sa da dri sa ko dilo challe adu isay di som pora bital so ngai jara mani madam. Hoi. Chak chana chana khanbirakli besay khudol tamjarake tamina se dudi pandam amada film sidagi Kennedy khumana sakliba aikhoi yambungi mayekta Tony Ahibamna thawai hapiri besay exam loire wai
ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯊꯥꯡꯒꯗꯒꯤ ꯁꯦꯜꯁꯤ ꯏꯁꯩ ꯑꯃꯇ ꯈꯟꯖꯒꯦ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ ꯈꯨꯁꯥꯅꯤ ꯐꯤꯂꯝꯗꯒꯤ ꯑꯃꯔꯖꯤꯠꯀ ꯁꯨꯁꯃꯤꯇꯥꯒ ꯁꯛꯃꯤꯟꯅꯕ ꯍꯥꯏꯍꯟꯅꯤꯡꯉꯤꯅ ꯆꯤꯟꯅ ꯇꯧꯕ ꯏꯁꯩꯗꯣ ꯑꯝꯇ ꯇꯥꯖꯒꯦ ꯃꯦꯝ ꯍꯣꯏ ꯑꯗꯣ ꯁꯨꯔꯒ ꯂꯣꯏꯅꯅ ꯃꯌꯦꯛꯁꯤ ꯈꯖꯤꯛꯇꯪ ꯍꯥꯏꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯀꯩ ꯍꯥꯏꯕ ꯃꯦꯝ ꯇꯥꯗꯦ ꯃꯇꯦꯛ ꯈꯖꯤꯛꯇꯪ ꯏꯁꯩꯁꯤꯕꯨ ꯉꯪꯅꯤꯡꯕꯒ ꯐꯥꯎꯕꯤꯗꯕ꯭ꯔꯥ ꯃꯇꯦꯛ ꯈꯤꯇꯪ ꯉꯥꯡꯅꯤꯡꯉꯦ ꯍꯣꯏ ꯑꯗꯣ ꯇꯥꯊꯣꯛꯁꯦꯕꯀꯣ ꯍꯧꯕꯤꯔꯣ ꯍꯧꯖꯔꯛꯑꯒꯦ ꯍꯧꯕꯤꯔꯣ ꯍꯥꯏꯍꯟꯅꯤꯡꯉꯦꯅ ꯆꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯠꯄꯝꯗ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ ꯊꯋꯥꯏꯅꯤ ꯍꯥꯏꯍꯟꯅꯤꯡꯉꯦꯅ ꯆꯤꯟꯅ ꯍꯟꯖꯤन हंजिन मिफमदा नंदी अयगे नुंसीबिनी थवाईनी तानिंगलुदे अयना कोई तुमला वारीसिं सुपना तंगी नंगी नुंसी वहै नत्तना मेरा हाय हंजा थागतचरी याम फजना ngangthore sai sing chabirabro hojikse चाय मैम चारेबको अदो मयें खरदी तारमनी चाकतो हयें खरा हेना मु चासिलसिको याम फजबा इसैनी कना कना तामिनगनी मरु मपांग सिंगी मिंग हापीगदोबा लैबिब्रा खरा हाप्यागे हाइबियो आयु बाबा समानदा ममारंजिता इनाउपादे निशन लक्ष्मी रोबिता थोय इनुंगांदी इबोबी दाइना अदगी लिंजेन अखोय नाम तामिनजरगे मे थागतचरी मयाम पुना दुदी सैसे तामिनरसिको खुदोल तमजरके खुछानी फिल्म सिदगी सुस्मिता अमदी अमरजित लौरेंबम अनि पुना सकमिनरिबा खाइदेम इमोगी मयेक्ता अमरजित लौरेंबम मसामंगना थवाई हाबलिबे इसैनी यिंगलुदे ऐसु खुसेंगी फजबसिंग गल्लपुदे थमोइसिना महौसाइनिंग थीबा यिंगलुदे ऐसु खुसेंगी फजबसिंग गल्लपुदे थमोइसिना महौसाइनिंग थीबा leiting yaudana ning thirabina haki mai tungdutani aina kallachava leiting yaudana ning thirabina haki mai tungdutani aina khoida java saklongum urasu nangi mityengda nangi nusina tauda sonthar thamoini tamthiraba saklongum urasu nangi mityengda nangi nusina tauda sonthar thamoini thamli lotuna nangi nusibadi thamoini sibadi thamoy nungda lona nang khatani nangi nushibana yongshaba hachangni ingagi kalaba nungju kayana hanjin hanjin kayarat chamlabasu leroini mapuksigi nushibase hanjin hanjin kayarak jamlabasu leroini mapuksigi
ꯊꯃꯣꯏꯁꯤꯅ ꯐꯝꯗ ꯂꯦꯞꯂꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯅꯤ ꯊꯃꯣꯏꯁꯤꯅ ꯐꯝꯗ ꯁꯥꯠꯂꯔꯣꯅꯦ ꯅꯟꯇꯝꯅ ꯏꯊꯥꯅꯨꯡꯗ ꯂꯣꯠꯂꯔꯣꯅꯦ ꯊꯃꯣꯏ ꯅꯨꯡꯗ ꯀꯟꯅ ꯈꯪꯍꯟꯗ ꯃꯊꯪꯗ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯤꯀꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯩꯇꯣꯝꯖꯝ ꯏꯟꯗꯤꯔꯥꯅꯤ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯔꯅꯤꯡ ꯄ꯭ꯔꯣꯒꯥꯝꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯝꯕ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯖꯦꯝꯁꯀꯤ ꯌꯦꯅꯤꯡ ꯍꯣꯜꯂꯛꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯣ ꯇꯥꯖꯒꯦ ꯍꯣꯏ ꯑꯗꯣ ꯏꯁꯩꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯗꯣꯏꯅꯣ ꯇꯥꯕꯤꯅꯤꯡꯕ ꯈꯤꯇꯪ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕꯤꯌꯨ ꯅꯨꯡꯒꯥꯏ ꯄꯣꯛꯄꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯟꯙꯥꯅ ꯑꯃꯇꯪꯒ ꯑꯗꯒꯤ ꯊꯧꯕꯥꯜꯗꯒꯤ ꯑꯩ ꯏꯅꯥꯎꯄꯤ ꯂꯥꯡꯂꯦꯟꯇꯣꯟ ꯕꯣꯏꯂꯔ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯑꯊꯣꯏ ꯑꯗꯒꯤ ꯊꯥꯒꯠꯂꯦꯕ ꯍꯦꯛꯇ ꯌꯥꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯀꯣꯜ ꯐꯪꯕ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯑꯍꯥꯟꯕ ꯅꯠꯇꯦ ꯉꯁꯤꯒ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯦ ꯍꯣꯏ ꯑꯗꯣ ꯍꯥꯞꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯔꯦꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯗ꯭ꯔꯥ ꯇꯥꯔꯝꯒꯅꯤ ꯂꯣꯏꯅ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯟꯕꯤꯔꯛꯏꯕ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯔꯝꯗꯣꯏꯅꯤ ꯃꯌꯥꯝꯁꯨ ꯑꯗꯣ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯆꯥꯕꯤꯔꯕ꯭ꯔꯣ ꯃꯦꯗꯥꯝ ꯆꯥꯗ꯭ꯔꯤꯌꯦ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯕꯤꯔꯝꯃꯤꯅꯣ ꯉꯁꯤꯁꯤꯕꯣ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯉꯦ ꯀꯣꯜꯁꯤ ꯐꯪꯉꯕꯅꯤꯅ ꯉꯥꯁꯨ ꯊꯣꯡꯉꯦ ꯑꯗꯣ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤ ꯑꯗꯨꯝ ꯍꯦꯟꯅꯁꯨ ꯍꯥꯎꯔꯅꯤꯅ ꯈꯟꯕ꯭ꯔꯣ ꯑꯧ ꯌꯥꯝ ꯊꯛꯁꯨ ꯊꯛꯀꯠꯄꯤꯔꯦ ꯑꯗꯣ ꯍꯥꯞꯄꯤꯒꯗꯧꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯀꯥꯎꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕꯣ ꯀꯩꯅꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯃꯦꯝꯇꯣꯝꯕꯤ ꯑꯩ ꯏꯅꯥꯎꯄꯥ ꯀꯟꯍꯥꯏ ꯑꯗꯒꯤ ꯏꯕꯦꯆꯥꯎꯕꯤ ꯏꯆꯟ ꯑꯗꯒꯤ ꯏꯅꯥꯎꯄꯤꯒꯤ ꯅꯨꯄꯤ ꯏꯆꯟ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯥꯖꯔꯒꯦ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯤꯒ ꯇꯥꯔꯒꯦ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯇꯥꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯑꯗꯨꯒ ꯏꯟꯁꯥꯡꯁꯨ ꯍꯥꯎꯕꯅꯤ ꯌꯥꯝ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯏꯁꯩꯁꯤ ꯇꯥꯅ ꯇꯥꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯁꯩꯇ ꯅꯤꯡꯉꯣꯝꯕꯒꯤ ꯃꯌꯦꯛꯇ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝ ꯃꯁꯥꯃꯛꯅ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯏꯁꯩ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯌꯦꯡꯅꯤꯡꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯇꯞꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯌꯦꯡꯅꯤꯡꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ
ꯈꯪꯉꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯍꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯍꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ ꯅꯪꯕꯨ 예민 홀락래 아이기 아무세 난기 농시 삭담 우르바다 난기 농시 삭담 우르바다 Inglaba malang siyahuna umnakpada Nung si irig na jothalle ay gihachang se Nang giyatang amabu pangnaba Inglaba malang siyahuna umnakpada Nung si irig na jothalle ay gihachang se Nang giyatang amabu pangnaba Amoy isitok tu napirage Napamda Napamda Yening hulakle ay gita mo se Nang ginong sisaktam urubada Taptaba ngamlaktare ay gipukning se Ataba ngamlaktare ay giwakal se Nang gisaktam na yakay halare Nang gisaktam na yakay halare Yening hulakle ay gita mo se Nang ginong sisaktam urubada Nang ginong sisaktam urubada ꯁꯟꯗꯣꯛꯆꯔꯤꯕ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7630944377 ꯍꯜꯂꯣ ꯍꯜꯂꯣ ꯕꯦꯔꯥꯟ ꯁꯦꯡꯅ ꯇꯥꯕꯤꯒꯦ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯨꯒꯤ ꯀꯩꯅꯣ ꯑꯦꯖꯦꯒ ꯑꯦꯖꯦ ꯁꯅꯥꯡꯅ ꯁꯛꯄ ꯑꯁꯣꯅꯤꯌꯥꯒ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯇꯧꯕꯤꯁꯦ ꯇꯥꯕꯤꯅꯤ ꯅꯣꯡꯗꯝꯕ ꯂꯥꯛꯂꯦ ꯊꯃꯣꯏꯒꯤꯀꯣ ꯑꯗꯣ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯈꯪꯖꯒꯦ ꯏꯀꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯀꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃꯁꯨ ꯈꯟꯕꯤꯔꯦ ꯑꯗꯣ ꯏꯁꯩꯁꯦ ꯀꯅꯥ ꯀꯅꯥ ꯇꯥꯍꯟꯅꯤꯡꯕ ꯂꯩꯕꯤꯒꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯒꯦꯗ ꯆꯥꯛ ꯏꯁꯤꯡꯒꯥꯇꯤ ꯍꯣꯠꯅꯕꯤꯔꯕ꯭ꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯕꯣ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯈ꯭ꯔꯒꯦ
ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯉꯦ ꯗꯥꯎ ꯌꯥꯝ ꯌꯥꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯉꯁꯤꯁꯦ ꯑꯗ ꯆꯥꯛꯇꯣ ꯃꯦꯜꯂꯨꯕꯗ ꯑꯗꯨꯝ ꯐꯪꯉꯕ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯒꯗꯤ ꯉꯪꯕꯤꯕꯒꯤ ꯑꯄꯥꯝꯕꯒꯗꯤ ꯂꯩꯕꯤꯗ꯭ꯔꯕꯣ ꯏꯁꯩ ꯃꯌꯦꯛ ꯀꯌꯥꯐꯥꯎ ꯐꯥꯗꯕꯤꯗ ꯃꯇꯦꯛ ꯑꯃ ꯉꯥꯡꯉꯔꯣꯏꯒꯦꯗꯅꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤ ꯐꯖꯅ ꯇꯥꯊꯣꯛꯑꯒ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯄꯦꯟꯅ ꯉꯪꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯍꯣꯏ ꯃꯊꯪ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯐꯖꯅ ꯍꯣꯏ ꯉꯥꯡꯖꯔꯒꯦ ꯍꯣꯏ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯗꯨꯗꯤ ꯇꯥꯃꯤꯟꯅꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ 2 ꯐꯤꯂꯝꯁꯤꯗꯒꯤ ꯑꯦꯖꯦ ꯃꯩꯁ꯭ꯅꯥꯝ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯁꯅꯥꯇꯣꯟ ꯅꯣꯡꯊꯣꯝꯕꯒꯤ ꯃꯌꯦꯛꯇ ꯕꯤꯕꯦꯛ ꯑꯂꯤ ꯆꯣꯡꯊꯥꯝꯅ ꯊꯋꯥꯏ ꯍꯥꯞꯂꯤꯕ ꯏꯁꯩꯅꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯛꯂꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯛꯂꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯛꯂꯦ ꯊꯃꯣꯏꯒꯤ ꯌꯥꯋꯣꯜꯂꯛꯂꯦ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯔꯅꯤ ꯆꯨꯝꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯨꯝꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯩꯈꯤꯗꯔꯥ ꯀꯤꯖꯔꯨꯕꯅ ꯊꯃꯣꯏꯁꯤꯗ ꯋꯥꯔꯤꯕ ꯅꯨꯡꯁꯤꯔꯨꯕꯩꯅꯤ ꯄꯩꯈꯤꯗꯔꯥ ꯀꯤꯖꯔꯨꯕꯅ ꯊꯃꯣꯏꯁꯤꯗ ꯋꯥꯔꯤꯕ ꯅꯨꯡꯁꯤꯔꯨꯕꯩꯅꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯛꯂꯦ ꯊꯃꯣꯏꯒꯤ ꯌꯥꯋꯣꯜꯂꯛꯂꯦ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯔꯅꯤ ꯆꯝꯖꯔꯕꯤ ꯃꯄꯣꯛꯁꯤꯅ ꯊꯃꯣꯏꯗꯅꯤ ꯀꯜꯂꯛꯆꯕ ꯄꯥꯝꯂꯨꯗꯦꯅꯤ ꯂꯩꯇꯦꯡꯒꯤ ꯐꯖꯕ ꯆꯝꯖꯔꯕꯤ ꯃꯄꯣꯛꯁꯤꯅ ꯊꯃꯣꯏꯗꯅꯤ ꯀꯜꯂꯛꯆꯕ ꯄꯥꯝꯂꯨꯗꯦꯅꯤ ꯂꯩꯇꯦꯡꯒꯤ ꯐꯖꯕ ꯍꯤꯡꯂꯛꯄꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯌꯨ ꯍꯤꯡꯂꯕꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯌꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯕꯨ ꯊꯝꯖꯕ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯕꯨ ꯊꯝꯖꯕ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦꯅꯦ ꯑꯩꯁꯦ ꯅꯪꯇꯒꯤꯅꯤ ꯅꯨꯡꯁꯤꯕꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦꯅꯦ ꯑꯩꯁꯦ ꯅꯪꯇꯒꯤꯅꯤ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯛꯂꯦ ꯊꯃꯣꯏꯒꯤ ꯌꯥꯋꯣꯜꯂꯛꯂꯦ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯔꯅꯤ ꯂꯥꯏꯖꯒꯨꯝ ꯁꯦꯡꯂꯕꯤ ꯃꯆꯨ ꯁꯪꯗ꯭ꯔꯤꯕꯤ ꯅꯍꯥꯛꯁꯦ ꯄꯥꯝꯃꯨꯅ ꯊꯝꯖꯕꯅꯤ ꯂꯥꯏꯖꯒꯨꯝ ꯁꯦꯡꯂꯕꯤ ꯃꯆꯨ ꯁꯪꯗ꯭ꯔꯤꯕꯤ ꯅꯍꯥꯛꯁꯦ ꯄꯥꯝꯃꯨꯅ ꯊꯝꯖꯕꯅꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯕꯅꯤ ꯄꯥꯝꯃꯨꯅ ꯊꯝꯖꯕꯅꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯔꯤꯕꯅꯤ ꯅꯤꯡꯉꯣꯜꯂꯣꯏꯕꯤ ꯃꯪꯐꯝꯗꯤ ꯅꯨꯡꯁꯤ ꯀꯥꯗ ꯑꯣꯏꯖꯒꯦ ꯅꯤꯡꯉꯣꯜꯂꯣꯏꯕꯤ ꯃꯪꯐꯝꯗꯤ ꯅꯨꯡꯁꯤ ꯀꯥꯗ ꯑꯣꯏꯖꯒꯦ ꯊꯥꯡꯁꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯟꯕꯒꯤꯅꯤ ꯅꯨꯡꯁꯤꯕ ꯊꯥꯡꯁꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯟꯕꯒꯤꯅꯤ ꯅꯨꯡꯁꯤꯕ ꯁꯤꯃ ꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯛꯂꯦ ꯊꯃꯣꯏꯗ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯕꯗꯤ ꯌꯥꯗ꯭ꯔꯦꯗꯣ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯛꯂꯦ ꯊꯃꯣꯏꯒꯤ ꯌꯥꯋꯣꯜꯂꯛꯂꯦ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯔꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯔꯦꯡꯕꯗꯒꯤ ꯃꯗꯨꯕ꯭ꯂꯥꯟ ꯀꯔꯝꯕ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕꯤ ꯃꯦꯗꯥꯝ ꯅꯨꯡꯁꯤꯕ ꯍꯨꯅꯦꯅ ꯍꯥꯏꯕ ꯐꯤꯂꯝꯗꯨꯗꯒꯤ ꯅꯨꯡꯁꯤꯕ ꯍꯨꯅꯦ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯨꯝ ꯇꯥꯖꯩ ꯇꯥꯏꯇꯜ ꯁꯣꯡꯁꯦ ꯅꯥꯎꯕꯣꯏꯒ ꯄꯨꯁꯄꯥꯔꯥꯅꯤꯒ ꯁꯛꯄꯁꯦꯀꯣ
ꯇꯥꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩꯁꯨ ꯑꯗꯣ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡ ꯍꯥꯞꯄꯤꯒꯗꯧꯕ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯗꯥꯏꯃꯟ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯖꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡꯒꯥꯇꯤ ꯆꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯇꯧꯕꯤꯔꯝꯃꯤꯅꯣ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯃꯦꯗꯥꯝ ꯆꯥꯛ ꯇꯣꯛꯑꯒ ꯅꯥꯝꯃꯝꯕꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯑꯃ ꯐꯨꯜꯂꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯉꯧꯔꯦ ꯃꯦꯗꯥꯝ ꯌꯥꯝ ꯍꯥꯎꯕ ꯃꯊꯦꯜꯅꯤ ꯑꯗꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯒ ꯉꯪꯕꯤꯕꯒꯥꯇꯤ ꯌꯥꯒꯗ꯭ꯔꯣ ꯏꯁꯩꯁꯦ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯒꯅꯦ ꯁꯛꯇꯣꯛꯄꯗꯤ ꯍꯩꯇꯗꯅ ꯇꯧꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯡꯃ ꯐꯖꯅ ꯇꯝꯃꯒ ꯍꯣꯏ ꯁꯛꯂꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯐꯤꯂꯝꯁꯤꯗꯒꯤ ꯅꯥꯎꯕꯣꯏ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯃꯣ ꯃꯩꯇꯩꯒꯤ ꯃꯌꯦꯛꯇ ꯒꯣꯄꯤꯅ ꯁꯩꯔꯥꯡꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯌꯥꯏꯐꯅꯕꯇ ꯈꯜꯂꯤꯕ ꯑꯩꯁꯦ ꯅꯤꯟꯗꯥ ꯇꯧꯕꯤꯔꯦ ꯈꯥꯡꯕ ꯉꯝꯂꯔꯣꯏ ꯅꯤꯡꯉꯝꯗ ꯂꯦꯜꯍꯧꯕ ꯑꯩꯁꯦ ꯅꯪꯒꯤ ꯂꯝꯕꯤꯇ ꯌꯦꯡꯂꯤ ꯅꯪꯕꯨ ꯂꯥꯛꯂꯔꯣꯏꯗꯔꯥ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯈꯣꯏꯗꯥꯔꯨꯅꯤ ꯍꯥꯏꯐꯝ ꯈꯪꯗ ꯇꯝꯐꯝ ꯈꯪꯗ ꯀꯔꯤꯒꯤ ꯋꯥꯅ ꯂꯤꯂꯨꯒꯅꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯍꯣ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯆꯤꯛꯄ ꯊꯥꯋꯜꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯆꯤꯛꯄ ꯊꯥꯋꯜꯗ ꯏꯁꯩ ꯇꯁꯛꯂꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯅ ꯀꯥꯏꯅꯕꯩ ꯃꯩꯔꯤꯗ ꯈꯨꯏꯔꯕ ꯄꯨꯟꯁꯤ ꯇꯦꯛꯈꯠꯂꯔꯣꯏ ꯑꯃꯨꯛ ꯑꯍꯤꯡ ꯂꯤꯛꯂꯥꯗ ꯇꯦꯛꯈꯠꯂꯔꯣꯏ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥꯗ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ
ꯈꯪꯂꯨꯗꯦ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯁꯤꯕ ꯃꯤꯅꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯥꯔꯊ ꯌꯥꯎꯗꯔꯦ ꯃꯍꯥꯎ ꯃꯥꯡꯈꯔꯦ ꯃꯆꯨ ꯂꯩꯇꯔꯦ ꯀꯞꯅꯕ ꯇꯥꯁꯤꯜꯂꯦ ꯑꯍꯥꯡꯕ ꯄꯨꯟꯁꯤ ꯀꯞꯅꯕ ꯇꯥꯁꯤꯜꯂꯦ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯈꯣꯏꯗꯥꯔꯨꯅꯤ ꯍꯥꯏꯐꯝ ꯈꯪꯗ ꯇꯝꯐꯝ ꯈꯪꯗ ꯀꯔꯤꯒꯤ ꯋꯥꯅ ꯂꯤꯠꯂꯨꯒꯅꯤ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕ ꯍꯣ Hello. Hello. Hello? Isagi ming laifam haibiyo. ꯀꯛꯆꯤꯡꯗꯒꯤ ꯃꯨꯛꯇꯨꯝ ꯔꯥꯖꯦꯁ Taram noksari. Karamba isay tasige. ꯇꯞ ꯇꯥꯅ ꯁꯛꯄ ꯈꯨꯠ ꯁꯥꯗꯦ ꯍꯥꯡ ꯍꯧꯔꯦ ꯈꯨꯗꯣꯛ Isay si sake di tauraga ngangboy na taure. Mati amtang tathoksi ꯇꯧꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯤ ꯊꯨꯔꯉꯩꯁꯦ ꯐꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅꯅꯦ Hoy. Yam fazaba tapta zentagi isay ni ko. Ado isay se khwaidagi tahaning ba miyoi soidana laibiramgani maming panbigadro. ꯃꯗꯨ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯩ ꯃꯃꯥꯅꯦ ꯕꯕꯥꯅꯦ ꯏꯆꯟꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯇꯥꯔꯒꯦ Hoy. Hauzikan se mapan thokpa yadrabanina yumda kari honabiri. ꯌꯨꯝꯗ ꯀꯩꯝ ꯍꯣꯠꯅꯗꯦ ꯁꯨꯝ ꯄꯪꯂꯩ ꯂꯩꯌꯦ Pangnay leiba se adum mayam suloi leinari ko chathokpa yadamnina upai leitabanina. Ado sai singati chabirabro. ꯆꯥꯛ ꯆꯥꯔꯝꯃꯦ Kari mathel chabirage. ꯏꯔꯣꯟꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯆꯥꯏꯌꯦꯃꯦ Diamond Radio gi thorom sing di adum tabiramgani ningjai karamba program naga hena thawai yauna ga tabige. ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯦ Crime report se ko. Mayamna khwadagi pamnaba thorom ama khangni thagatchari adudi sei se khudol tamjarake amuk taminasi nungaina tabiu tapta zaintana saklibai saini pamna khanbirakpa masamakki mayekta masamangna twin tauba loinana music direction pvribai sai khudol tamjari. punchi 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 kuchadi hang hore khudom ni ta hori sibiram khudom na lokho krebe tung sida kuchadi hang hore khudom ni ta hori sibiram khudom na lokho krebe tung sida kapang 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 bedo yo go Ure đôi tô cô kêu ta đôi tô con diêu xưa phải đấy tâm bật tôi na khúc lâm bè tô đặt bè na phải đấy tâm bật tôi na khúc lâm bè tô đặt bè na hô phải khờ đôi ni na kun si đi làm na đi na tay hô phải khờ đôi ni na kun si đi làm na đi na tay hô ha sa đi hang hông re khu đô mà đi ta hô ri si đi làm bè khu đô na long phố khe bè tung
ꯄꯨꯡꯁꯤꯗ 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 ꯆꯠꯂꯒꯦ ꯈꯟꯅ ꯆꯠꯊꯔꯤ ꯅꯪꯗꯤ ꯌꯦꯡꯂꯝꯂꯅꯨ ꯑꯃꯨꯛ ꯍꯥꯏꯔꯝꯂꯅꯨ ꯈꯨꯠ ꯁꯥꯗꯣ ꯑꯎꯕ ꯀꯅꯥꯅ ꯑꯈꯪꯕ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯅꯤ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ ꯇꯧ ꯉꯝꯕꯤ ꯆꯠꯂꯒꯦ ꯈꯟꯅ ꯆꯠꯊꯔꯤ ꯅꯪꯗꯤ ꯌꯦꯡꯂꯝꯂꯅꯨ ꯑꯃꯨꯛ ꯍꯥꯏꯔꯝꯂꯅꯨ ꯈꯨꯠ ꯁꯥꯗꯣ ꯑꯎꯕ ꯀꯅꯥꯅ ꯑꯈꯪꯕ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯅꯤ ꯊꯤꯅ ꯉꯥꯡꯅꯈꯤ니 ꯇꯧ ꯉꯝꯕꯤ 사신내라 미끼니 떡신내라 굿하이니야 꿈밀레이바 홍동나 사풍아 미하이두니야 사신내라 미끼니 떡신내라 굿하이니 꿈밀레이바 홍동나 사풍아 미하이두니 하이두니 하이두니 굿사디 항호레 구도머니 따호리 시디람버 구도나 롱포케베 뿡시다 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 ꯌꯦꯡꯂꯔꯣꯏ ꯌꯦꯡꯅꯤꯡꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯗꯨꯅ ꯃꯔꯣꯜ ꯊꯥꯛꯅ ꯀꯨꯞꯇꯨꯅ ꯊꯃꯣꯏ ꯅꯨꯡꯗ ꯊꯝꯂꯨꯕ ꯌꯦꯡꯂꯔꯣꯏ ꯌꯦꯡꯅꯤꯡꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯗꯨꯅ ꯃꯔꯣꯜ ꯊꯥꯛꯅ ꯀꯨꯞꯇꯨꯅ ꯊꯃꯣꯏ ꯅꯨꯡꯗ ꯊꯝꯂꯨꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯣ ꯃꯉꯥꯎ ꯊꯤꯅꯣꯡ ꯂꯩꯅ ꯀꯔꯤꯒꯤ ꯍꯨꯝꯗꯣꯛꯈ꯭ꯔꯤ ꯊꯥꯔꯤ ꯀꯨꯌꯣꯟꯁꯤꯡ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯣ ꯃꯉꯥꯎ ꯊꯤꯅꯣꯡ ꯂꯩꯅ ꯀꯔꯤꯒꯤ ꯍꯨꯝꯗꯣꯛꯈ꯭ꯔꯤ ꯊꯥꯔꯤ ꯀꯨꯌꯣꯟꯁꯤꯡ ꯁꯩꯈꯥꯏꯗꯨꯅ ꯊꯝꯕꯤꯔꯤ ꯃꯆꯣꯏ ꯃꯆꯣꯏ ꯀꯔꯤꯒꯤ ꯁꯩꯈꯥꯏꯗꯨꯅ ꯊꯝꯕꯤꯔꯤ ꯃꯆꯣꯏ ꯃꯆꯣꯏ ꯀꯔꯤꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯣꯜꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯎꯔꯔꯣꯏꯗꯣ ꯀꯣꯀꯤꯜ ꯇꯥꯔꯔꯣꯏꯗꯣ ꯈꯣꯟꯖꯦꯜꯁꯨ ꯎꯔꯔꯣꯏꯗꯣ ꯀꯣꯀꯤꯜ ꯇꯥꯔꯔꯣꯏꯗꯣ ꯈꯣꯟꯖꯦꯜꯁꯨ ꯑꯄꯥꯏꯔꯛꯇꯕ ꯇꯣꯏꯅ ꯈꯣꯛꯂꯝꯕꯗꯣ ꯇꯠꯇꯅ ꯑꯄꯥꯏꯔꯛꯂꯝꯕ ꯇꯣꯏꯅ ꯈꯣꯛꯂꯝꯕꯗꯣ ꯇꯠꯇꯅ ꯍꯣ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯂꯥꯞꯅꯗꯤ ꯅꯥꯞꯇꯩ ꯍꯣ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯂꯥꯞꯅꯗꯤ ꯅꯥꯞꯇꯩ ꯍꯣ ꯍꯥꯠ ꯁꯥꯗꯤ ꯍꯥꯡꯍꯧꯔꯦ ꯈꯨꯗꯣꯝꯃꯅꯤ ꯇꯥꯍꯧꯔꯤ ꯁꯤꯗꯤꯔꯝꯕ ꯈꯨꯗꯣꯝꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯇꯨꯡꯁꯤꯗ Hello. Hello. Ming Good Leifam. evening, madam. Good evening. Ming Leifam haibiyu. I Wangjing Awang Lekai Rocky Soibam. Rocky taram noksari. Karamba isai tasige. Mitlu Filamgi Ranbi Honana Sakpa, Mitlu Anigi Warido Tazaki. Mitlu anigi wariga leira jalo. Lai Krida. Isai se phajabagi taning bane bako. Ado lucky sai sing di charabo. Zara. Sai se am pam bani na soidana making ang bahiram gadabo mali. Mati ang matang tasiro. Lucky dagi. Mitlu Anigi Wari Oi Hore. Nangi Aigi Mitlugi Wari. Kau deda. Thagachari mate khajiktang oirasu ngangthokpirakpasina isai se hena pami haibagi praman oijare ado lucky isai se tahaningba miyoi singi ming happy gadawba leibibro Tumba Soibam, Ronaldo Soibam, Hamlet Soibam, Arjun Soibam, Raju Soibam. Akoi miyam pulaga tamina zarage. soibam ngakta ngaire ko ichini naw ngakta oirmane ko Ikin inaw adudi mayam puna happy riba amadi radio tamina riba mayam pomna maka lucky sai se taminar se khudol tamjage Ranbir Thongnagi khonjelda sakliba isaini Mitlu film sigi Herojin Nauroibangi mayekta Tony Ahibamna thawai happy riba isai
pao không piriba phong dok dana iral oi haurawa taina fam khang dana khang liwa panthung yau khidrawa nungsiba loisin kidraba wari oi hore nangi aigi milugi wari loisin kidraba wari oi hore nangi aigi milugi wari kainabagi awana wahalroy amo punshibu kana leide malem sida kodum pudavami yoy mapo China makhal mananabani punsi mahing khenabani loisin kidraba wari oi hore nangi aigi milugi wari loisin kidraba wari oi hore nangi aigi milugi wari ho temjin bangamda kapsaki tembirandana chatkiwa siraroi nara nangona aigi irani khallage uduna ꯁꯟꯗꯣꯛꯆꯔꯤꯕ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯑꯣꯒꯥꯏꯗꯒꯤꯔꯅꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯀꯔꯝꯕ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤꯒꯦ ꯑꯄꯥꯝꯕ ꯏꯁꯩ ꯍꯥꯏꯕꯤꯌꯨ ꯕꯣꯔꯤꯁ ꯕꯣꯕꯒꯤ ꯏꯁꯩ ꯑꯝꯇ ꯇꯥꯖꯒꯦ ꯕꯣꯔꯤꯁ ꯕꯣꯕꯀꯤ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯗꯤ ꯃꯃꯤꯒꯨꯝ ꯍꯥꯏꯗꯅ ꯁꯩꯍꯧꯕ ꯏꯁꯩꯁꯦ ꯊꯥꯖꯔꯛꯀꯦ ꯌꯥꯕꯤꯔꯕꯣ ꯍꯣꯏ ꯏꯁꯩꯁꯦ ꯇꯥꯃꯤꯟꯅꯒꯗꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡ ꯍꯥꯞꯄꯤꯒꯗꯧꯕ ꯂꯩꯕꯤꯕ꯭ꯔꯥ ꯍꯦꯟꯅ ꯇꯥꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯔꯥꯅꯤꯒꯤ ꯑꯗꯨꯝ ꯇꯥꯏꯃꯟ ꯇꯥꯏꯕ ꯄꯨꯝꯅꯃꯛꯀ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯔꯒꯦ ꯑꯗꯣ ꯆꯥꯛ ꯏꯁꯤꯡꯒꯥꯇꯤ ꯍꯣꯠꯅꯕꯤꯈ꯭ꯔꯕꯣ ꯉꯁꯤꯁꯦ ꯆꯥꯛꯆꯥꯇꯣꯛꯑꯦ ꯀꯔꯤꯒꯤꯅꯣ ꯁꯩꯁꯛꯄ ꯐꯥꯎꯔꯕ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯔꯕ ꯑꯗꯨꯒ ꯏꯁꯩ ꯐꯖ ꯐꯖꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯇꯥꯕꯤꯅꯤꯡꯗꯗꯅ ꯕꯣꯔꯤꯁ ꯕꯣꯕꯀꯤ ꯏꯁꯩꯁꯦ ꯇꯥꯅꯤꯡꯉꯨꯔꯤꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯃꯤ ꯑꯃꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯄꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯌꯥꯝ ꯇꯥꯖꯅꯤꯡꯉꯨꯔꯕ ꯊꯥꯒꯠꯆꯔꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯏꯁꯩꯁꯦ ꯕꯣꯔꯤꯁ ꯕꯣꯕꯇ ꯌꯥꯝ ꯉꯥꯎꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯃ ꯍꯦꯛꯇ ꯕꯣꯔꯤꯁ ꯕꯣꯕꯀꯤ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯇꯥꯖꯅꯤꯡꯉꯤꯒ ꯍꯥꯏꯔꯛꯄꯁꯤꯗ ꯁꯨꯝ ꯍꯪꯖꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯀꯣꯂꯔꯅꯤ ꯁꯣꯝꯅꯁꯨ
isai se taminasi khudol tamjarake Boris Vov amadi Aseri anipuna sangminariba isaini. Na shi ying de na shi fa lay riba kari gi no nang na khang riba na tung de na mi gu mi na du na lay ra shu kari gi no nang na riba ra roi khan du na shin na riba ra la thoke ning liba a hen ba lay ba gi ra kai na ba ding am ni nang wa khal kau ding am loi la thoke 누시버기 람비를 찰레 마이티 떠루 쿠드먹대 했다 하이티 타자바 탐바 야레 아두 많기 앙어버 이따우 극다 많아 우키 남이금 랩두나 레이버 시리 우대 강라 수강다 사누마두 디파떼 마우사리 깨수 아이니 사드 룹떼 아와바니 요바니나 타독 방암대 해비나바 레이트라바다 앙아와 오이하우니 타자바나 마크라바다 까나부 타저니 낭와 카나 홍라 수홍데 에이 아이나 랩리 낭기 남이금 랩두나 레이가니 나 뚱가 아이나 인나니 남미니 낭나 카우비노 노마니 낭나 캉라니 Na shi ying de na shi fa lay riba kari gi no nang na khang riba na tung de na mi gu mi na du na lay ra shu kari gi no nang na riba e khak ni wa ho ba apang bi ta ho ba ta ja ba tham lu ba nang gi wa ri da ta ja ba na ma mang khare ma shi di adu bu nang gi nung shi ba di hong ri Nai tum la e hai dun na bu nai tum ta bari bam de nang ai theng na rak ki blu mi ngasi fa ba gao de housing ma tam chat na bi ni sen na nung si ba lai de tha moi sing za ba kai ya ama mai chak oi de ngasi ai na saw gi khaling am de nagi khan ba da ai tum de tu min na lai za ba ni gao de hai ning ba ka ya ni ngam de hai ru ba gi kana ba kari amuk lai ni oro da ba wari ni khangi wa mang ni tum da ba mi ai na haudok pa da luni tara roi na taki jaba magi thamoy ni hinhalano ai ha ku isin lage imit se punsigi mapopsigi luxury ni na napamzava ai na pamzava din na chamzava haira gasu nang kumlakani pau kumwate nang ginachil da haira kani kok nang ai ga chana de fana bahai ba kuding fata ba oi na ui haira roi hajaba gi pangal ai da letre nusi ba din nang gi ai da hong ba laite Tan talapani kana shulaitegi tan tahan kini laite kana shu ai bu kham na ba kana shu yeng dana shi fa ba lai ri ba karigino nang na khang ri ba Tahanjariba isai asiga loinana ngasigidamakta halo tabiningba live phone program mi thauram matang asida loichinjari thauram asida saruk yabirakibasing amadi tabiribasing Diamond Radio gi makedagi hana thagachari ngasigi thauramda call phangbi howdabasing mathangi thauramda soidanamaki call phangba oibiu haiba wis bijari mayapum namak thagachabaga loinana adomgi radio RJ Pusparani Laisramna Hello tabining balai phone program tabiriba singbo amuka hana khurumjari Hauzik tabikre live phone in program adomna apamba isai kanbagi thoram lantok pikibi Pusparani Laisram
ꯊꯧꯔꯝ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯑꯁꯤ 91.2 ꯃꯦꯒꯥꯍꯔꯠꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯒꯅꯤ꯫ ꯄꯥꯎ ꯑꯁꯤ ꯄꯤꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ꯫ ꯂꯥꯟꯅ ꯊꯧꯔꯝ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯂꯩꯀꯣꯟꯗ ꯁꯤꯟꯊꯥ